Liklaiga Tombiga somda mafi hongduna thorlakli. Hospital chatnabagidamakta Liklaina magi kadagi kumtharappada manemga maku ubungoga makhagi kagi sofada famduna leiramle. Liklai nolukna hainai. Baba, Ima, namau hospital fawdang yaujaruke. Maku ibungona. Imau bukanaga chatki haibano. Ibungwadi thabak mafamda ngasai thokrabadaine. Ahoy baba, Tombi gaiga chatkadabane. Dathanilna thinbiragena haire. Gate mapanda ngairaga leiramale. Hoi nakhoigi nakhura adubu karamba phibamda leiri haibagini. Ngaha nongma chalubadagi hena chatpasu ngamdre tawriba. Masaya bhaure baba, hanaga manare. Fare janaba tawru. Khara ngana chalaga khara ngana hek khalaknaba taw. Matam si phatti. Hoi baba, Ima, namokthuna ngana halaknaba tawjarake. Manemna. Hoi inthijana chaluko. Horen yaubaga phone tawru. Ekoi Tombi dubu loidriba jalane. Tombina. Lore thawlai. Haiduna tafin chenthorakle. Mamana machado chinduna hairi. Hey, nangi haunabi hospital adudane. Ya laupido tawruno anaba leifamni. Hoi ba Ima sidi. Hairamduna nupi anido thorakle. Khamliba gari aduda kakhatuna famtharabada Thanilsu gari thauba haure. Thanildo walanga ngakide. Liklaibai koirira natragana ikairira amadi tawkhre. Liklai yaudaba oiramlabadi mana wa ngangba maktada Tombidu nakongwai chinba haibadu oiramladawbani. Adubu madumakti thokhidre. Hospital yauraduna nupi anidu thamlamlaga chalukhiga hairamlaga office yaunaba chatkre. Nupi anidusu hospital manungda changlaktuna ahal anidugi chak pija thoklami. Chaurensu chak tokladuna machanupigi manakta changlaktuna hanglai. Ibema, ibungodubu lawbu lakani haibrane. Hoi baba. Fare aidi line da chatkigadra haina pakhatlurabani. Ngahaki matung lamnganbasu hospital yaurakle. Mana changlakpada Nonglena tholakpaga hek mayoknari. Nonglenasu lamnganbabu kaudri aduga lamnganbanasu Nonglenbu ningsingli. Nonglenbu uba mikupta lamnganba masa mathanta bisum sukre. Adubu khangdawuda saduna thaiduna chatke tawbada Nonglena khamlai. Lamnganbagi mamangda lepchinduna mitmangda leplarabada lamnganba kuirabagi wari ama ningsinglai. Mamangda Nonglen leplibadu ukidre. Nonglena mamang thakta utkiba matawsing haikiba wahi oina tarakle. Ahanba Liklaiga thengnakiba numit aduni. Langanba Liklai hoina chatkiba naitleida nongmi yengningai. Tungdagi makhol bawrap chawrapta utsittana. Oi, kanano? Langanba maningda yenglakpada Nonglen machinna chekekama chikpoi saiboi tawna leptuna leirami. Lamnganba haifet yenglamlaga chatke tawbada amuksu Nonglena. Aina hanglise nangodani. Kanano nongbo? Kunsida kaidawba lakpano? Lamnganba thausada tapna tabake. Sik khairamlaga chatke tawbada amuksu Nonglena hairi. Nangna hojik yengkiba nupiruda matung amukhana yengnaba honarabana. Honagi khalaklabadi aibu phatte hairapadi yaroi. Khangabra aina harise.
ꯍꯥꯏꯔꯒ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯅꯣꯛꯂꯒ ꯂꯝꯉꯥꯟꯕꯕꯨ ꯌꯦꯡꯂꯛꯏ꯫ ꯂꯝꯉꯥꯟꯕꯁꯨ ꯎꯁꯤꯠꯇ ꯌꯦꯡꯂꯛꯂꯒ ꯅꯪ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯒꯤ? ꯅꯪꯅ ꯃꯗꯨ ꯍꯪꯕꯒꯤ ꯀꯔꯤ ꯅꯊꯧꯅꯣ ꯍꯥ? ꯅꯪ ꯅꯃꯥꯏꯗꯨ ꯊꯨꯒꯥꯏꯌꯨꯔꯥ ꯍꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯂꯝꯉꯥꯟꯕ ꯅꯣꯡꯂꯦꯟꯒꯤ ꯃꯊꯕꯥꯛꯇꯨꯗ ꯈꯪꯏ ꯏꯟꯊꯣꯛꯂꯒ ꯇꯞꯅ ꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯊꯧꯅ ꯅꯔꯤꯡꯖꯦꯜ ꯂꯩꯔꯗꯤ ꯅꯨꯄꯤꯁꯤꯗ ꯍꯥꯏꯔꯒ ꯅꯪꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯖꯧ꯫ ꯑꯩꯅ ꯊꯤꯡꯗꯦ꯫ ꯑꯩꯁꯨ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤ ꯂꯧꯅꯕ ꯍꯣꯠꯅꯕꯁꯤꯗꯤ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯃꯔꯛꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯈꯣꯏꯃꯨ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯑꯌꯦꯠꯄ ꯄꯤꯔꯛꯄꯗꯨꯁꯨ ꯃꯗꯨꯕꯨ ꯉꯥꯛꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯔꯕꯅꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯅꯗꯨꯅ ꯂꯩꯅꯩ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯪꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯃꯤꯠꯅ ꯃꯨꯟꯅ ꯌꯦꯡꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯈꯦꯠꯅꯕ ꯑꯃꯗꯤ ꯎꯕ ꯐꯪꯂꯦ꯫ ꯃꯃꯥꯡꯗꯗꯤ ꯅꯨꯄꯥ ꯑꯅꯤꯃꯛ ꯍꯥꯠꯇꯣꯛꯅꯔꯗꯧꯒꯨꯝ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯂꯥꯟꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯝꯉꯥꯟꯕꯅ ꯁꯥꯎꯅ ꯌꯦꯡꯕꯅꯤ, ꯑꯗꯨꯒ ꯅꯣꯡꯂꯦꯟꯅ ꯏꯆꯝ ꯆꯝꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯉꯥꯟꯕꯅ, ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯅꯣꯡꯂꯦꯟꯅ, ꯃꯔꯨꯞ, ꯃꯃꯥꯡꯗ ꯑꯩꯒꯤ ꯋꯥꯍꯩꯅ ꯁꯣꯏꯈꯤꯕ ꯌꯥꯎꯈꯤꯕꯗꯣ ꯑꯩ ꯃꯔꯨꯞꯇ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯩꯖꯔꯛꯄꯅꯤ꯫ ꯀꯩ ꯁꯦꯡꯗꯣꯛꯄ? ꯃꯃꯥꯡꯗ ꯋꯥꯈꯜ ꯈꯟꯊꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯈꯟꯊꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯈꯤꯕꯗꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯒꯦ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯃ ꯏꯐꯪ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯂꯤꯛꯂꯥꯏꯕꯨ ꯄꯥꯝꯖꯕ, ꯅꯨꯡꯁꯤꯖꯕ ꯍꯦꯟꯈꯤꯕꯅ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯌꯥꯁꯨ ꯇꯧꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯀꯌꯥ ꯑꯃꯁꯨ ꯂꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯤꯛꯂꯥꯏꯒꯤ ꯃꯐꯝꯗ ꯌꯧꯍꯟꯕꯤꯅꯕ ꯃꯔꯨꯞꯇ ꯔꯤꯀ꯭ꯋꯦꯁ ꯑꯃꯇꯪꯗꯤ ꯇꯧꯖꯒꯦ꯫ ꯑꯩ ꯃꯔꯨꯞ ꯑꯃꯗꯤ ꯂꯤꯛꯂꯥꯏꯒꯤ ꯃꯐꯝꯗ ꯁꯣꯏꯈ꯭ꯔꯦ꯫ ꯇꯨꯡ ꯀꯣꯟꯅ ꯈꯜꯂꯛꯄꯗ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯅ ꯄꯨꯝꯅꯃꯛꯄꯨ ꯑꯋꯥꯕ ꯄꯤꯔꯦ ꯈꯜꯂꯨꯕꯗ ꯑꯩ ꯍꯤꯡꯂꯕꯁꯨ ꯋꯥꯈꯜ ꯏꯪꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯁꯤꯒꯦ ꯍꯥꯏꯔꯕꯁꯨ ꯏꯅꯤꯡꯇꯝꯅ ꯁꯤꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯂꯝꯉꯥꯟꯕ ꯑꯁꯥꯎꯕ ꯐꯈ꯭ꯔꯦ꯫ ꯅꯣꯡꯂꯦꯟ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯒꯤ ꯃꯐꯝꯗ ꯂꯥꯟꯈꯤꯕꯗꯨꯒꯤ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯆꯒꯦ ꯈꯟꯖꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯃꯔꯨꯞꯅ ꯂꯤꯛꯂꯥꯏꯒꯤ ꯃꯐꯝꯗ ꯈꯔ ꯌꯧꯍꯟꯕꯤꯔꯣ꯫ ꯂꯤꯛꯂꯥꯏꯕꯨ ꯑꯩꯅ ꯑꯋꯥꯕꯇ ꯄꯤꯗꯨꯅ ꯂꯥꯛꯈ꯭ꯔꯦ꯫ ꯃꯥꯕꯨ ꯑꯩꯅ ꯏꯆꯜꯃꯛꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ, ꯏꯃꯨꯡ ꯃꯅꯨꯡ ꯑꯋꯥ ꯑꯅꯥ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯇꯝꯕꯤꯌꯨ꯫ ꯂꯝꯉꯥꯟꯕꯅ, ꯃꯔꯨꯞ, ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯃꯤꯑꯣꯏꯕꯕꯨ ꯂꯩꯕ꯭ꯔꯥꯅꯦ? ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯒꯦ꯫ ꯃꯔꯨꯞꯀꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯑꯁꯦꯡꯕ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯑꯣꯏꯔꯕꯗꯤ ꯂꯤꯛꯂꯥꯏꯅ ꯀꯔꯤꯒꯤ ꯁꯥꯎꯒꯅꯤ? ꯍꯣꯏ, ꯄꯦꯟꯗꯕꯒꯤꯕꯨꯗꯤ ꯄꯦꯟꯗ꯭ꯔꯤꯕꯅꯤ ꯂꯤꯛꯂꯥꯏꯁꯨ, ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯂꯛꯄꯒꯤꯅꯤ ꯈꯟꯗꯣꯛꯂꯤ꯫ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯂꯤꯛꯂꯥꯏꯗ ꯃꯔꯨꯞꯀꯤ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯅꯣꯡꯂꯦꯟꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯁꯨ ꯂꯤꯛꯂꯥꯏꯒ ꯇꯣꯝꯕꯤꯒ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯆꯥꯎꯔꯦꯟ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯃꯌꯥꯝ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯙꯅꯆꯟꯗ꯭ꯔꯅ ꯆꯥꯎꯔꯦꯟꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯆꯧ, ꯅꯅꯥꯎꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯧꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯅꯥꯎꯗꯤ ꯋꯥꯈꯜ ꯈꯟꯗꯕ ꯋꯥꯠꯄꯅꯤ, ꯑꯗꯨꯅ ꯇꯧꯔꯣꯏꯗꯕ ꯀꯌꯥ ꯇꯧꯈꯤꯕꯅꯤ꯫ ꯇꯥꯆꯧꯅ ꯌꯨꯝꯗꯨꯗ ꯂꯩꯗꯨꯅ ꯅꯅꯥꯎꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯅꯅꯥꯎꯒ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯔꯁꯤ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯇꯥꯆꯧ꯫ ꯙꯅ, ꯋꯥꯈꯜ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯒꯅꯨꯗ꯫ ꯁꯣꯝꯗ
ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯂꯩꯅꯕ ꯌꯨꯝ ꯑꯃ ꯄꯤꯔꯤꯕꯁꯤꯗ ꯑꯩ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯔꯒꯦ ꯈꯜꯂꯤ꯫ ꯃꯩꯄꯥꯛꯄꯤꯁꯨ ꯌꯨꯝꯗꯨꯗ ꯃꯊꯟꯇ ꯃꯉꯥꯏꯔꯝꯂꯅꯤ꯫ ꯅꯪꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤ ꯍꯥꯏꯔꯕꯅꯤꯅ ꯆꯠꯅꯕ ꯇꯧ꯫ ꯇꯥꯆꯧ ꯅꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯀꯔꯤꯁꯨ ꯂꯩꯇꯦꯅꯦ꯫ ꯇꯥꯆꯧ, ꯑꯩꯅ ꯃꯃꯥꯡꯗ ꯁꯣꯏꯈꯤꯕꯅ ꯇꯥꯆꯧꯗ ꯏꯌꯥꯝꯕꯅꯤ ꯍꯥꯏꯕꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯪꯈꯣꯜ ꯑꯗꯨꯗꯤ ꯇꯥꯆꯧꯒꯤꯅꯤ꯫ ꯇꯥꯆꯧꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯆꯔꯒꯦ ꯈꯜꯂꯤ꯫ ꯃꯇꯝ ꯈꯔ ꯇꯥꯆꯧꯅ ꯅꯅꯥꯎꯕꯨ ꯁꯩꯗꯥꯡꯐꯝ ꯄꯤꯕꯤꯕꯅꯤ꯫ ꯏꯍꯦ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ꯫ ꯌꯨꯝ ꯏꯪꯈꯣꯜꯗꯨ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯔꯕꯅꯤ꯫ ꯅꯌꯥꯝꯕ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯕꯗ ꯁꯩꯗꯥꯡꯕ ꯀꯧꯕ꯭ꯔꯥꯅꯦ? ꯃꯅꯥꯎꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯗ ꯉꯥꯛꯄꯤꯔꯣꯏꯗꯕ ꯃꯌꯥꯝꯕ ꯂꯩꯇꯕ ꯍꯧꯅꯗꯦ꯫ ꯅꯪꯁꯦ ꯑꯩꯒꯤ ꯏꯔꯦꯝꯈꯥꯛ, ꯑꯩꯒꯤ ꯏꯅꯥꯎꯅꯤꯅꯦꯗꯅ꯫ ꯙꯅꯆꯟꯗ꯭ꯔ ꯀꯞꯂꯦ, ꯆꯥꯎꯔꯦꯟꯁꯨ ꯀꯞꯄꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯦꯟ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯔꯣꯏ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯗꯦꯠ ꯃꯆꯥ ꯑꯃ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯦꯜꯅ ꯇꯣꯝꯕꯤꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯦ꯫ ꯃꯌꯨꯝ ꯍꯟꯕꯒꯤ ꯂꯝꯕꯤꯗꯨ ꯃꯇꯝ ꯍꯧꯖꯤꯟꯈꯤꯅꯕ ꯍꯥꯏꯗꯨꯅ ꯀꯣꯏꯊꯣꯛꯂꯒ ꯒꯥꯔꯤ ꯄꯪꯊꯧꯗ ꯊꯧꯏ꯫ ꯇꯣꯝꯕꯤꯅ ꯊꯦꯡꯂꯦ ꯄꯪꯍꯥꯏꯗ ꯍꯥꯏ꯫ ꯑꯗꯨꯕꯨ ꯊꯥꯅꯦꯜꯁꯨ ꯍꯣꯏ ꯍꯣꯏ ꯌꯧꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯣꯏꯊꯣꯛꯂꯒ ꯊꯧꯏ꯫ ꯇꯁꯦꯡꯅ ꯑꯅꯤꯗꯣ ꯆꯦꯟꯕ ꯊꯣꯛꯂꯦ꯫ ꯂꯝꯉꯥꯟꯕ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡ, ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡ ꯆꯦꯟꯅꯗꯨꯅ ꯂꯥꯛꯂꯕ, ꯑꯋꯥꯕ ꯄꯨꯕ ꯁꯔꯨꯛ ꯌꯥꯔꯤꯕ, ꯑꯗꯨꯒ ꯑꯃꯅ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯜꯅꯤ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯗ ꯇꯥꯈꯤꯗꯧ ꯁꯔꯨꯛ ꯁꯤꯅ ꯑꯗꯨꯝ ꯐꯔꯦ ꯈꯟꯗꯣꯛꯂꯦ꯫ ꯏꯀꯨꯏ ꯀꯨꯏꯗ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ꯫ ꯃꯩꯄꯥꯛꯄꯤꯁꯨ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯟꯊꯖꯔꯛꯄꯗ ꯆꯥꯎꯔꯦꯟꯅ ꯈꯨꯗꯤꯡꯃꯛꯄꯨ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯄꯤꯊꯣꯛꯂꯝꯕ ꯃꯇꯧꯗ ꯃꯥꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯁꯤꯡꯗꯨꯒ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ꯫ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯃꯇꯧꯗ ꯃꯍꯥꯛ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯈꯨꯗꯤꯡꯃꯛ ꯑꯔꯥꯟꯕꯅꯤ ꯈꯪꯂꯛꯂꯕꯗ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯅ ꯇꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯈꯤꯕꯤ ꯂꯤꯛꯂꯥꯏꯕꯨ ꯅꯤꯡꯁꯤꯡꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯂꯦ꯫ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯕꯗꯒꯤ ꯃꯍꯥꯛ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯃꯥꯡꯒꯣꯜꯗ ꯙꯅꯆꯟꯗ꯭ꯔ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥ ꯍꯥꯏꯗ ꯆꯠꯀꯦ ꯇꯧꯕꯗ ꯙꯅꯆꯟꯗ꯭ꯔꯅ ꯍꯪꯂꯛꯏ, "ꯀꯗꯥꯏꯗꯅꯣ?" ꯃꯩꯄꯥꯛꯄꯤ ꯇꯞꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯈꯨꯝꯃꯤ, "ꯕꯦꯝꯃ ꯎꯅꯔꯨꯒꯦ." ꯙꯅꯆꯟꯗ꯭ꯔ ꯉꯛꯅ ꯌꯦꯡꯂꯦ ꯃꯩꯄꯥꯛꯄꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ꯫ "ꯑꯩ ꯏꯆꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ꯫ ꯑꯩꯅ ꯇꯧꯖꯔꯨꯔꯤꯕ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯇꯨꯝꯂꯦ ꯇꯨꯝꯐꯝ ꯈꯪꯗ, ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗꯅ ꯃꯁꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯑꯣꯠꯂꯦ꯫ ꯕꯦꯝꯃꯗ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯁꯤꯕ ꯐꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯅ ꯁꯣꯏꯈꯤꯕ, ꯂꯥꯟꯈꯤꯕ, ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃꯇꯪꯗꯤ ꯑꯩ ꯍꯥꯏꯔꯝꯒꯦ꯫ ꯑꯗꯨꯒ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ, ꯁꯤꯔꯕꯁꯨ ꯁꯤꯈ꯭ꯔꯒꯦ." ꯃꯩꯄꯥꯛꯄꯤꯅ ꯑꯗꯨꯝꯅ ꯍꯦꯛ ꯃꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯂꯕꯗ ꯙꯅꯆꯟꯗ꯭ꯔꯁꯨ ꯄꯦꯟꯖꯈ꯭ꯔꯦ꯫ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ, "ꯑꯍꯩ, ꯏꯆꯥ ꯎꯅꯕ ꯅꯪ ꯅꯊꯟꯇ ꯆꯠꯀꯗꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ, ꯄꯨꯟꯅ ꯆꯠꯁꯤ." ꯍꯥꯏꯔꯝꯗꯨꯅ ꯏꯔꯨꯖꯊꯣꯛꯈ꯭ꯔꯦ꯫ ꯃꯐꯤ ꯈꯔ ꯐꯕ ꯑꯃ ꯍꯣꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯨꯟꯅ ꯂꯤꯛꯂꯥꯏꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯤꯛꯂꯥꯏꯒꯤꯗ ꯌꯧꯔꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4 ꯇꯥꯒꯗꯧꯔꯝꯂꯦ꯫ ꯒꯦꯠꯇꯒꯤ ꯆꯪꯂꯛꯄꯗ ꯂꯝꯉꯥꯟꯕꯒꯤ ꯃꯄꯥꯒ ꯃꯥꯌꯣꯛꯅꯔꯦ꯫
ꯅꯈꯣꯏ ꯂꯥꯛꯂꯤꯕ꯭ꯔꯥ? ꯅꯈꯣꯏ ꯂꯥꯛꯂꯤꯗꯅ ꯂꯥꯛꯎ ꯂꯥꯛꯎ, ꯅꯆꯥꯅꯨꯄꯤꯁꯨ ꯃꯅꯨꯡꯗ ꯂꯩꯈꯤꯕꯅꯤ, ꯅꯣꯡꯃꯇꯁꯨ ꯂꯥꯛꯇꯦ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯙꯅꯆꯟꯗ꯭ꯔꯒ ꯃꯩꯄꯥꯛꯄꯤꯒ ꯀꯧꯁꯤꯟꯗꯨꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯦ꯫ ꯂꯤꯛꯂꯥꯏꯕꯨ ꯎꯕꯗ ꯃꯩꯄꯥꯛꯄꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯂꯥꯜꯂꯦ ꯍꯟꯖꯤꯟ ꯍꯟꯖꯤन ꯍꯥꯏꯖꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯃꯥ ꯁꯥꯎꯗ꯭ꯔꯦ, ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯅꯣꯝꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯉꯥꯏꯍꯥꯛ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯆꯥꯎꯔꯦꯜꯕꯨꯁꯨ ꯂꯧꯔꯨꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯃꯤꯟꯅꯔꯦ꯫ ꯑꯍꯤꯡ ꯑꯣꯏꯕꯗꯨꯅ ꯑꯃꯗꯤ ꯊꯦꯡꯖꯤꯜꯂꯛꯄꯅ ꯂꯝꯉꯥꯟꯕꯅ ꯑꯍꯜ ꯑꯅꯤꯗꯨꯕꯨ ꯊꯤꯟꯕꯤꯔꯛꯏ ꯃꯌꯨꯝ ꯐꯥꯎꯕ꯫ ꯑꯍꯤꯡ ꯄꯨꯡ 11:48 ꯆꯠꯂꯕꯅꯤ ꯂꯝꯉꯥꯟꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯣ꯫ ꯃꯌꯥꯝ ꯂꯣꯏꯅ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯂꯤꯛꯂꯥꯏ ꯐꯃꯨꯡꯗ ꯆꯦꯞꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯝꯉꯥꯟꯕ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯐꯤ ꯍꯣꯡꯗꯣꯛꯏ, ꯑꯗꯨꯒ ꯃꯥꯁꯨ ꯐꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯃꯥꯅ ꯍꯤꯞꯊꯔꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗ ꯂꯤꯛꯂꯥꯏ ꯃꯃꯤꯠ ꯄꯥꯡꯂꯛꯏ꯫ ꯂꯝꯉꯥꯟꯕꯅ "ꯏꯍꯦ, ꯍꯧꯒꯠꯂꯕ꯭ꯔꯥ? ꯑꯩ ꯁꯤꯁꯨꯕ ꯇꯞꯅ ꯍꯦꯛ ꯆꯪꯖꯔꯛꯑꯝꯃꯗꯧꯅꯤ"꯫ ꯂꯤꯛꯂꯥꯏ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ "ꯑꯩꯗꯤ ꯇꯨꯝꯕꯁꯨ ꯅꯠꯇꯅ ꯏꯟꯗꯣꯝꯆꯥ ꯍꯣꯏ"꯫ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ ꯂꯝꯉꯥꯟꯕꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯍꯦꯛꯇ ꯈꯨꯝꯃꯤ꯫ "ꯊꯤꯜꯂꯝꯃꯦ"꯫ ꯂꯤꯛꯂꯥꯏ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ, ꯑꯗꯨꯒ ꯂꯝꯉꯥꯟꯕꯗ ꯃꯈꯨꯠꯅ ꯇꯞꯅ ꯀꯣꯜꯂꯛꯏ꯫ ꯂꯝꯉꯥꯟꯕ ꯇꯞꯅ ꯀꯧꯔꯛꯏ꯫ "ꯂꯤꯛꯂꯥꯏ"꯫ "ꯇꯥꯏ, ꯋꯥ ꯑꯃ ꯍꯪꯒꯦ"꯫ "ꯀꯩ"? "ꯑꯩꯁꯦ ꯅꯨꯡꯁꯤꯗꯕ꯭ꯔꯣ"? ꯂꯤꯛꯂꯥꯏ ꯈꯨꯝꯂꯛꯇꯦ, ꯍꯦꯟꯅ ꯑꯗꯨꯝ ꯂꯝꯉꯥꯟꯕꯒꯤ ꯃꯊꯥꯗ ꯃꯃꯥꯏ ꯂꯣꯠꯁꯤꯟꯈꯤ꯫ "ꯁꯦ ꯑꯝꯇ ꯍꯥꯏꯌꯣꯕ, ꯑꯩꯁꯦ ꯅꯨꯡꯁꯤꯗꯕ꯭ꯔꯕ"? ꯇꯞꯅ ꯈꯨꯝꯂꯛꯏ ꯂꯤꯛꯂꯥꯏꯁꯨ꯫ "ꯑꯗꯨꯕꯨ ꯀꯩ ꯋꯥꯍꯪꯅꯣ? ꯁꯦꯕ ꯍꯥꯏꯌꯨꯕ"꯫ "ꯅꯨꯡꯁꯤ"꯫ ꯇꯞꯅ ꯈꯨꯝꯂꯛꯄꯅꯤ ꯂꯝꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯃꯨꯛꯁꯨ꯫ "ꯇꯥꯗ꯭ꯔꯦ, ꯀꯩ ꯍꯥꯏꯅꯣ"? "ꯑꯁ ꯗꯗꯥ"꯫ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯏ꯫ "ꯍꯥꯎꯅꯦ"꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯂꯝꯉꯥꯟꯕ ꯑꯃꯨꯛꯁꯨ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ "ꯂꯤꯛꯂꯥꯏ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯟꯈꯤꯅꯨꯀꯣ"꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯤꯛꯂꯥꯏ ꯂꯝꯉꯥꯟꯕꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ "ꯅꯅꯥꯛꯇ ꯂꯩꯔꯕ ꯑꯩꯅꯤ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯈꯣ ꯍꯥꯏꯕꯅꯣ"꯫ ꯂꯝꯉꯥꯟꯕ ꯍꯦꯟꯅ ꯆꯦꯠꯅ ꯃꯊꯥꯗ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯑꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ "ꯈꯪꯗꯦ, ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯃꯇꯝꯗꯨꯗꯅ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯅ ꯋꯥꯈꯤꯕꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯏꯁꯥꯁꯦ ꯌꯥꯝ ꯄꯥꯈꯠꯂꯦ"꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯟꯗꯛꯃꯨꯛꯇꯤ ꯂꯤꯛꯂꯥꯏ ꯂꯝꯉꯥꯟꯕꯗ ꯃꯤꯠꯆꯥꯟꯅꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯒꯤ ꯃꯝꯂꯕ ꯄꯨꯟꯁꯤꯗ ꯉꯥꯜꯂꯤꯕ ꯕꯣꯂꯣꯟ ꯊꯥꯎꯃꯩ, ꯅꯪꯕꯨ ꯑꯩꯅ ꯀꯔꯝ ꯃꯤꯔꯥꯏꯕ ꯉꯝꯒꯅꯤ? ꯋꯥꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯆꯦꯜꯗ ꯅꯪꯅ ꯍꯤ ꯑꯣꯏꯗꯨꯅ ꯑꯩꯕꯨ ꯀꯪꯐꯥꯟ ꯃꯥꯏꯀꯩ ꯇꯝꯅ ꯄꯨꯕꯤꯔꯛꯄꯒꯤ ꯊꯧꯅꯥ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯩꯔꯤꯅ ꯄꯥꯟꯅꯔꯣꯏ ꯆꯥꯛꯂꯤꯕ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯅꯪꯒꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤ ꯏꯔꯤꯛꯅ ꯅꯣꯡꯂꯤꯛ ꯑꯣꯏꯅ ꯈꯤꯛꯂꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯁꯨꯝ ꯅꯣꯛꯄ ꯉꯝꯖꯕꯅꯤ꯫ ꯄꯨꯟꯁꯤ ꯂꯥꯟꯐꯝꯗ ꯀꯪꯉꯥꯎꯅꯗꯨꯅ ꯑꯃꯝꯕ ꯂꯛꯇꯒꯤ ꯃꯥꯏꯀꯩ ꯈꯪꯗ ꯂꯦꯞꯂꯤꯉꯩ ꯅꯪꯒꯤ ꯃꯉꯥꯜ ꯎꯖꯔꯛꯄ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯪꯒꯤ ꯈꯨꯠꯁꯥꯅ ꯑꯩꯕꯨ ꯁꯝꯂꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯕꯗ ꯑꯩꯅ ꯀꯔꯝ ꯏꯟꯊꯣꯛꯂꯨꯅꯤ ꯅꯪꯒꯤ ꯈꯨꯠꯁꯥꯕꯨ"꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯩꯁꯥꯗ ꯅꯣꯡꯂꯤꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫